ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯦꯟꯇꯔꯒꯤ ꯁꯦ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯥꯏꯔꯦꯛ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯃꯤꯠ ꯁꯥ ꯑꯣꯏꯔꯣ ꯑꯗ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯤꯠ ꯄꯇ꯭ꯔ ꯑꯣꯏꯔꯣ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛꯁꯤ ꯌꯦꯡꯀꯥꯟꯗ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯁꯤ ꯌꯦꯡꯀꯥꯟꯗꯗꯤ ꯂꯣꯏꯅꯃꯛꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣꯗ ꯖꯦꯟꯇꯜ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯌꯣꯕ ꯐ꯭ꯔꯥꯟꯁꯇ ꯏꯔꯥꯡ ꯊꯣꯛꯏꯁꯦ ꯀꯔꯤꯝꯐꯥꯎꯒꯤ ꯅꯠꯇꯦꯕ ꯑꯉꯥꯡ ꯇꯤꯅꯦꯖꯔꯁ ꯑꯉꯥꯡ ꯆꯍꯤ 13 ꯁꯨꯕ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯈꯥꯝꯕ ꯌꯥꯗꯦ ꯅꯣꯡꯃꯩ ꯀꯥꯞꯄꯕꯗ ꯁꯣꯏꯅ ꯁꯤꯕꯅꯦꯕ ꯃꯤ ꯑꯃꯈꯛꯇꯅꯤꯀꯣ ꯁꯤꯔꯤꯁꯦ ꯑꯉꯥꯡꯗꯨꯗꯅꯤꯀꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇꯨ ꯑꯗꯨꯝ ꯀꯁꯇꯗꯤ ꯊꯝꯃꯤꯀꯣ ꯁꯔꯀꯥꯔꯅ ꯂꯧꯈꯠꯄ ꯌꯥꯕ ꯂꯧꯈꯠꯂꯤ ꯑꯗꯨ ꯃꯩ ꯊꯥꯕ ꯊꯨꯒꯥꯏꯕ ꯃꯤ ꯑꯃꯒꯤ ꯚꯦꯂꯨꯁꯦ ꯍꯥꯏꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯏꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯎꯠꯂꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯅ ꯃꯤꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯌꯦꯡꯉꯨꯔꯗꯤ ꯑꯩ ꯌꯥꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯔꯕꯅꯤ ꯑꯗꯒꯤꯗꯤ ꯌꯨꯝꯉꯩꯁꯦ ꯏꯃꯨꯡꯉꯩꯁꯦ ꯑꯩꯒꯤ ꯌꯨꯝꯉꯩꯁꯦ ꯃꯥꯒꯤ ꯈꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯌꯥꯝ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯅꯀꯣ ꯈꯣꯏꯔꯤ ꯇꯥꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯐꯝꯗꯨꯗ ꯄꯣꯛꯆꯗꯅ ꯆꯥꯎꯖꯔꯛꯇꯅ ꯃꯪꯗꯐꯥꯎ ꯉꯥꯏꯇꯦ ꯎꯖꯗꯅ ꯃꯪꯂꯥꯟ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈꯟꯖꯗꯅ ꯂꯩꯕ ꯂꯩꯇꯕ ꯉꯝꯖꯕ ꯈꯔ ꯇꯥꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯇꯥꯜꯂꯤꯕꯗꯨꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯉꯝꯕ ꯀꯦꯄꯥꯁꯤꯇꯤ ꯁꯥꯖꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯅ ꯂꯩꯕ ꯌꯨꯝꯗꯨ ꯑꯣꯈꯥꯛ ꯌꯥꯝꯅ ꯃꯩ ꯊꯥꯔꯝꯃꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯁꯥꯖꯔꯛꯄ ꯌꯨꯝꯗꯨ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯦꯕ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯇꯨꯡꯒꯤ ꯑꯁꯥ ꯃꯌꯥꯝ ꯏꯃꯨꯡꯗꯨꯒꯤ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯂꯣꯏꯅꯃꯛꯇꯨ ꯃꯩ ꯆꯥꯛꯄꯗ ꯃꯩꯔꯤ ꯑꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗꯨꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯃꯤꯌꯥꯝꯅ ꯄꯨꯔꯛꯄ ꯄꯣꯠꯇꯨ ꯆꯥꯔꯒ ꯍꯤꯡꯉꯤꯅꯦꯕ ꯁꯤꯒꯤ ꯂꯩꯄꯥꯛꯁꯤꯗ ꯊꯥ 2 ꯍꯦꯟꯅ ꯆꯠꯍꯟꯕꯁꯦ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤ ꯊꯥ 2 ꯍꯦꯟꯅ ꯆꯠꯍꯟꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯄ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯀꯟꯁꯔꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯑꯗꯩ ꯃꯥꯏ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯃꯁꯤꯗ ꯐꯩꯒꯁꯨ ꯍꯥꯏꯅꯤꯡꯗꯦꯀꯣ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯁꯣꯔꯣꯛꯇ ꯇꯨꯝꯃꯩꯁꯤ ꯆꯍꯤ ꯊꯥ ꯀꯌꯥ ꯁꯨꯔꯒꯦꯕ ꯗꯦꯠ ꯏꯁ ꯃꯣꯔ ꯗꯦꯟ 2 months ꯀꯣ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯁꯣꯔꯣꯛꯇ ꯇꯨꯝꯃꯩꯁꯤ ꯁꯣꯔꯣꯛꯇ ꯀꯅꯥ ꯇꯨꯝꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯇꯨꯝꯕꯗ ꯅꯠꯇꯦ ꯊꯕꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯤꯅꯤ ꯑꯗꯒꯤꯗꯤ ꯀꯩꯗꯧꯕꯩꯁꯨ ꯆꯩꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯅꯣꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦ ꯆꯤꯡꯗꯒꯤ ꯃꯣꯏꯅ ꯑꯋꯥꯡ ꯂꯩꯔꯅꯤ ꯈꯨꯟꯗ ꯀꯥꯞꯁꯤꯜꯂꯛꯑꯦ ꯃꯤ ꯁꯣꯛꯑꯦ ꯁꯤꯔꯦ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯦ ꯀꯥꯞꯄꯦ ꯈꯧꯔꯦ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯅꯣꯡꯃꯩꯅ ꯇꯧꯅꯔꯕꯅꯤꯅ ꯅꯣꯡꯃꯩ ꯌꯥꯎꯗꯅ ꯆꯤꯟꯅ ꯉꯥꯡꯅꯕ ꯆꯩꯅ ꯉꯥꯡꯅꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯩꯇꯨꯞ ꯊꯥꯡꯇꯨꯞ ꯄꯥꯏꯔ ꯇꯧꯅ ꯌꯥꯏꯀꯣ ꯍꯦꯛ ꯍꯧꯕꯒ ꯅꯣꯡꯃꯩ ꯉꯥꯛ ꯇꯧꯔꯛꯑꯦ ꯅꯣꯡꯃꯩ ꯃꯁꯥ ꯂꯥꯛ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯩꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯣ ꯃꯗꯨ ꯈꯥꯞꯇꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯃꯣꯏ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯃꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯦ ꯑꯗꯩ ꯍꯥꯟꯅ ꯂꯩꯔꯝꯕꯅꯦ ꯍꯟꯗꯛ ꯆꯪꯉꯛꯄꯗꯨꯅꯦ ꯄꯥꯔꯗꯤ ꯑꯩꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯒꯤ ꯃꯤ 12 13 ꯊꯨꯡꯅꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯁꯤꯗ ꯑꯗꯨꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯅ ꯏꯔꯥꯡ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯃꯆꯥ ꯁꯤꯔꯀꯥꯟ ꯈꯪꯅꯦꯕ ꯃꯤꯒꯤ ꯃꯆꯥ ꯁꯤꯕꯗꯨꯗ ꯑꯩꯅ ꯄꯥꯎ ꯑꯣꯏꯅ ꯖꯦꯟꯇꯜ ꯐꯪꯕꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯑꯝꯃꯣꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯉꯣꯟꯗ ꯑꯝꯇ ꯈꯜꯂꯣꯕꯗꯣ if that is happening to my case ꯑꯩꯒꯤ ꯀꯦꯁꯇ ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯝꯃꯣꯕ ꯑꯩꯒꯤ ꯏꯆꯥꯗꯨ ꯁꯤꯔꯝꯃꯣꯕ ꯀꯔꯤꯅꯣꯕ ꯇꯧꯒꯗꯕꯁꯦ ꯌꯦꯡꯉꯤꯁꯦꯕ ꯇꯥꯡꯈ꯭ꯔꯕ ꯐꯤꯖꯤꯀꯦꯜ ꯂꯟꯗꯨ ꯁꯤꯔꯤꯕꯅꯤ ꯚꯥꯔꯤꯗ ꯆꯨꯝꯗ꯭ꯔꯥ ꯑꯗꯨꯗꯤ ꯇꯣꯛꯊꯣꯛꯇꯅ ꯃꯃꯥꯁꯤꯡꯗꯨꯅ ꯆꯦꯡꯄꯥꯛ ꯆꯤꯅꯤ ꯍꯥꯞꯄꯒ ꯃꯈ꯭ꯋꯥꯡꯗ ꯀꯤꯕꯤꯔꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨꯒꯤ ꯐꯤ ꯑꯉꯧꯕꯗꯨ ꯃꯈꯨꯠꯇ ꯀꯤꯔꯒ ꯃꯅꯝ ꯅꯝꯃꯒ ꯃꯀꯣꯛ ꯅꯥꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯒ ꯂꯩꯀꯥꯏ ꯉꯥꯡꯅꯕ ꯈꯨꯟꯁꯤꯒꯤ ꯃꯤꯌꯥꯝ ꯉꯥꯡꯅꯕꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯆꯠꯂꯨꯅ ꯍꯥꯏꯗꯣ ꯁꯤꯔꯛꯄꯁꯨ ꯌꯥꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯊꯥꯛꯇꯨ ꯌꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗ ꯀꯔꯤꯝꯐꯥꯎꯕ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯇꯅ ꯃꯥꯒꯤ ꯋꯤꯖꯗꯝꯗꯨ ꯁꯤꯖꯤꯟꯅꯗꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯁꯇꯨ ꯂꯩꯔꯤꯕ ꯊꯕꯛꯇꯨꯒꯤ ꯋꯤꯖꯗꯝꯗꯨ ꯁꯤꯖꯤꯟꯅꯗꯅ ꯄ꯭ꯔꯖꯥꯗ ꯅꯨꯃꯤꯠ ꯊꯥ 2 ꯍꯦꯟꯅ ꯋꯥꯍꯜꯂꯕ ꯃꯣꯏꯁꯤꯡꯁꯤꯕꯨ ꯃꯤꯌꯥꯝꯗ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯁꯦ ꯃꯣꯏꯁꯤꯡꯁꯤꯕꯨ ꯃꯣꯏ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯋꯥ ꯉꯥꯡꯕꯁꯤ ꯏꯀꯥꯏꯕ ꯌꯥꯎꯁꯜꯂꯦꯕ ꯃꯣꯏ ꯀꯩꯝ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯃꯤꯠ ꯁꯥ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ CM ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯀꯩꯝ ꯏꯀꯥꯏꯗꯦꯕ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯁ ꯀꯔꯤ ꯑꯩ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯈꯨꯗꯥꯡ ꯄꯤꯐꯝꯅꯗꯅ ꯍꯟꯗꯛꯀꯤ ꯏꯍꯧꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯩꯅ ꯈꯟꯖꯕꯗꯅꯦ
ꯍꯟꯗꯛꯀꯤ ꯌꯧꯁꯦ ꯌꯥꯝ ꯂꯥꯏꯗꯕꯅꯤ ꯍꯟꯗꯛꯀꯤ ꯌꯧꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯅꯦ ꯍꯨꯃꯥꯡꯅꯦ ꯏꯅꯦ ꯑꯍꯨꯝꯅ ꯇꯣꯠꯄ 이ꯍꯧꯅꯦꯕ ꯖꯦꯟꯇꯜ 이ꯍꯧ ꯃꯌꯥꯝ ꯊꯣꯛꯈ꯭रे but that is only the humang ꯍꯟꯗꯛꯀꯤꯁꯤꯗꯤ ꯍꯨꯃꯥꯡꯁꯨ 이주 ꯄꯤ ꯃꯌꯥꯝꯁꯨ ꯌꯥꯎꯕ 이ꯍꯧ ꯑꯃꯅꯦꯕ 시기 ꯄꯣꯠꯁꯤ ꯊꯥꯅꯤ ꯆꯠꯊꯔꯒ ꯃꯌꯥꯝ ꯑꯁꯨ ꯌꯥꯝ ꯋꯥꯕꯁꯤꯗ ꯂꯩꯕꯤꯔꯤꯕ political party ꯂꯨꯆꯤꯡꯕ ꯃꯌꯥꯝ both national level regional level state level ꯑꯗꯨꯒ ꯃꯗꯨꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯀꯣꯛ ꯑꯣꯏꯅ ꯊꯕꯛ ꯄꯨꯕꯤꯔꯤꯕ ꯏꯕꯨꯡ ꯑꯣꯏꯕꯤꯃ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯁꯤꯗ ꯇꯧꯕꯤꯔꯤꯕ ꯄꯣꯠꯁꯤ ꯑꯃꯨꯛꯇꯪ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯐꯖꯅ ꯈꯟꯕ ꯖꯦꯟꯇꯜ ꯀꯣ ꯑꯃꯨꯛꯇꯪꯒ if that is happening to my case ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯣꯔꯣꯛꯇ ꯍꯤꯞꯄꯛꯑꯕ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯁꯦꯠꯂꯤꯕ ꯐꯤꯁꯤꯅ ꯂꯣꯏꯔꯕ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯩꯗꯧꯒꯗꯒꯦꯅ ꯑꯃꯨꯛꯇꯪ ꯈꯟꯖꯜꯂꯗꯤꯅꯦ 소이드나 realize tꯧꯕꯅꯤ they come to understand and realize vividly ꯀꯣ ꯑꯗꯨꯃꯛ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯤ ꯑꯐꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯁꯤꯗꯤ ꯀꯅꯥꯝꯇꯅ ꯍꯥꯏꯔꯔꯣꯏ ꯃꯣꯏꯗ ꯑꯐꯕꯅꯤꯒ ꯍꯥꯏꯔꯤꯁꯤꯗꯤꯀꯣ ꯃꯣꯏ ꯃꯔꯤ ꯂꯩꯅꯔꯝꯃꯅꯤ ꯅꯝꯐꯨꯗ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯇꯤꯟꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯚꯥꯔꯠꯇ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯂꯤ ꯌꯣꯜꯂꯤ ꯚꯥꯔꯠꯅ ꯃꯅꯤꯄꯨꯔ ꯅꯝꯐꯨꯗ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯇꯤꯟꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯚꯥꯔꯠꯇ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯂꯤ ꯌꯣꯜꯂꯤ ꯚꯥꯔꯠꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩꯒ ꯃꯥꯟꯅꯕ ꯐꯨꯔꯨꯞ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯇꯦ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯍꯥꯏꯕꯕꯨ ꯆꯩꯅꯥ ꯖꯄꯥꯟ ꯀꯣꯔꯤꯌꯥꯅꯤ ꯃꯤꯇꯩꯒ ꯃꯥꯟꯅꯕ ꯐꯨꯔꯨꯞ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯇꯦ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯍꯥꯏꯕꯕꯨ ꯆꯩꯅꯥ ꯖꯄꯥꯟ ꯀꯣꯔꯤꯌꯥꯅꯤ ꯄꯤꯛꯈ꯭ꯔꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯊꯨꯒꯥꯏꯔꯒꯦ ꯈꯜꯂꯕꯣ ꯄꯤꯛꯈ꯭ꯔꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯕꯣ